Lamdam asida thokliba irang asi loishinnaba eikhoi amatta oina punshinduna thengnaminnasi Masel gi Marakta Khatna Cheinaba Tougumsi haina United Protectiom Committee Nambol gi Convenor Netaji Thokchom na phongdorakli ngasi United Protectiom Committee Nambol na sinduna Nambol oina konthozam nauria pakhang lakpa amadi wangoi AC gi oiba miyam gi mifam amada wafam asi mahana phongdokibani Nambol Higher Secondary gi ground da pangthokiba miyam gi mifam aduda mahangna makata na hai mamang chahi gi me ahumdagi Manipur da kuki khulai paiba singa thengnaduna lakhiba Manipur Police ki commando personnel sing amadi arambai tengol gi tengoloi sing bu thagatpa phongdoi adubu wakhal tanadaba amana maram oiraga Manipur Police ki commando personnel sing khulai thadoklaga khongjang changsin kiba amadi arambai tengol gi tengoloi sing khungak patoklaga ni hairpasi yamna laibak thibane matungda micham yam gi khanbiraga eikhoi amatoina punshinduna kuki khulai paiba sing mapung phana thengnaminnasi Masel Khatna Cheinaba Tougumsi haina mahangna makhata ki AC manga gi maibel punna lising ahum romna sarugya ki bangasi gi mifam aduda tongan tongan ba khuldagi lakpa ima singna kuki narco terrorist sing thengnanaba mot kaya amasu phongdoknaki Hojik yamna luraba Manipur kaigadra kairodra haibagi tanik ba tanfam asida Manipur gi eikhoi loisangi eikhoi gi adugumba policing na fly thadokpagi khongjang changchalakpa loina na eikhoi arambai tengol gi haubadagi hona khungaktna leipasing kaigidori haibagi tanik wakalunna mang thambakanda eikhoi thawai thaba pamudana tholakanda eikhoi leipai khungang mayam ngaktna leipaksing kannanabagi damakta honarakpa mayam sing ngarangdagi hona eikhoi khungakpa toni haidana phire mama laurakpa asiguma tamama sida asu lurba tamama sida lauraiba phire mayam se eikhoi Nambol gi miyam sina eikhoi kendra manga sigi eikhoi tongan ba eikhoi gi aduguma mera paibi ima indon sing loina eikhoi club ki nahraun sing eikhoi United Protectiom Committee na sila langlaganda eikhoi ngasi di pumidarakanda moina lauriba phire to ngasi leipak lurba tamama sida hantu eikhoi Rambaisu mahuk sagum eikhoi khungakna lebiu aduga loina eikhoi policing su kulai thadopagi khongjang che handokpiu haiba adugumba appeal duni